अहानबा मकदा चैनल सिगी माइके दगी म्याम पुनम पुतराम ओक्चबगा लोइनने कोकनो खुरुमजरी अमदी ngasi phongkiba pauche sindigi maroba headline sing amada maroba pausing puduna lakchari tabisi State Election Commission mikhal pangthoknaba notification athubada thokpiu MPCC Jaliarong political issue MHA ga tarit suba round yu wari sana khre Forest ki lam henjina sajilamba structure sing thugai khre Anisuba state level photography contest pangthok khre PUCL na rep victim ki report losin khre imagi maira na PUCL ki report mai tha khre Miyam na lambi tok thok tu na khongjang changsin khre Facebook page ki mathak ta FIR pan khre Robin Miss Universe India S Nirupama halakle taram na okre Lamyan ba irabot ki wakal naina na ba September thabum ama pangthok kani liktok Oza Guru Singh na salamba ma di thamlamba Manipur jagoy gi liklam si kahendana thamba pami El Monica Masining asinong magi maroba headline sing amadi marak thana karigumba ama tang ningsing jage Channel sibu nuksibiduna support tawbiriba kwai khibekna channel sibu subscribe tawbiduna 500 subscriber yobada mateng pangbiyo amadi 500 subscriber hek yobada channel sina mega giveaway ama tawjagani mega giveaway dugi mapu oibiu amadi channel sibu 500 subscriber yobada miyam na sohojok pinabiu haina ningsingjari hauzik maroba pau tabisi State Election Commission gi mikhal pangthoknaba notification athubada thokpiu MPCC State asida sahi kaya ama matam loikraba fawba mikhal tawduna leiriba Gram Panchayat Jila Parishad Autonomous District Council amasung Imphal Municipal Council yauna atai leiriba arwa local bodies singi mikhal pangthoknaba hauzik leiriba State Election Commission ngasi hayang asida notification thokpiu haina Manipur Pradesh Committee gi na phongtokre Imphal Congress Bhavan ngasi paumi singo unaba amada MPCC gi senior spokesperson El Bhupendra Maitai na hai ngarangmak Manipur High Court ki division bench na takiba order amagi matungina tha taruk ki manungda Gram Panchayat amasung Jila Parishad ki mikhal pangthoku haina state government and instruction pikre Local body urban body na chingba asi tam asi chahi manga dagi hena extend tawba yade haibasi constitution da yawraga leiribani state assembly da su party ki president oriba ke Mege Chandra nasu wahang amma oina mamang da hangkrabani Matam aduda RDNPR Minister GP amasung ZP ki term adu ing 2022 ki October da matam loikre haina pakhum spirakhi asumna chingi oina su ADC Autonomous District Council ki matam asi ing 2020 ki November thada term loikre aduga IMC Imphal Municipal Corporation yauna leiriba municipality council singi matam su loikiba chahi ahum helakle Maram aduna haujik leiriba government asi center na lengak pani haujik fawa mikhal pangthok tana leiba asina kaithagadaba sel kaya ama mihut leitana kaithaba yadre masina khungang amadi chingi khunja singa tawgadaba yaifa thorang kaya amasu paikhatana leire masina miyamgi amadi praja singidamak simit londa yamna sothaba haibadu oire haina Bhupendra na phongdokhi Tha taruki manungda mikhal pangthoknaba hai haiduna tha taruki matam suba ngairaga loigadawribra hangladuna constitution kannanaba democracy bu kansi hairaga de athuba matamda hairiba body sing asigi mikhal tawnanaba notification thokpiu State Election Commission asi state ki commission oina lebiu state government ki commission onthok piganu oibiganu haina su El Bhupen Maitaina phongdokhi nakal amaromda nam Miss Universe India S Nirupama halakle taram okre Miss Universe 2025 ki grand final the Miss Popular subtitle ga loinana for runner up ki title fangduna Manipur gi mingchat purakhi bi sakhen bi sarang them Nirupama ngasi Imphal da halakre mahakpu taram okre ngasi numit yung matung da Imphal airport ta thunglakhi nat ki fijet amasung contest adu da for runner up tabgi luhup na leiteng labi Nirupaman airport tagi thorakpada mahakpu apokpi imung manung amasung mahaki fencing taram okhi Nirupamana paumi sing da haiki aihakna top 5 ki manung da chalakani haibisi ahan bada thoidokna khallude adubu aihakna honajaba amasung miyam gi support tagi top 5 ki manung da chanbangam khiba du laibak phabani khanki top 5 ki round da hanglakpa wahang da aihakna miyam da pining da message adu fajana pibangam le haibagi wakhallon da nungaiba fawki Miss Popular ke title fangkrabi Nirupamana hai masi phanglakpada aingon de hena nungaiba fawki asuk chawa event asida
Manipur miyamgi nungsiba phangba miyamgi thauna hapirakpada leibak asigi miyamna angakpa poknaki matung tarakpadasu aikoigi apunba thauna asi halaloisi ehakna purakliba luhup asi Manipur miyamgini leita lairaba fisabi kayagini lan asida awaba mayoknariba miyam pumbagini haiba wafam thamladun nirupamana hai mahak mama mapana haiba indaba macha amadi oi adubu haiba indaba adu afaba lambida onthoklaga masigi platform da yaurakpa ngambani Kaching district ki Kaching khunau daga sarangthem rajan amasung mongolai anigi machanupi nirupama Chandigarh gi City University da psychological gi mahiroini mahak mamang da mega miss north east 2025 ngakpigani 24 amasung Miss Universe Manipur 2025 ki title fangkribini masining asin omagi maroeba headline sing amadi maroeba pausing tabiriba sing bo amuka hanu khurumjari amadi channel sibu like subscribe amadi share tawba kawbiganu punamapo amuka hanu ikoknona khurumjari